ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯃꯇꯧ ꯇꯧꯕꯁꯤꯡꯗꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯗꯦꯂꯤꯒꯤ ꯆꯍꯥ ꯇꯧꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯑꯩꯈꯣꯏ ꯅꯦꯕꯣꯛꯅ ꯇꯧꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯁꯣꯟ ꯇꯧꯕꯗꯣ ꯉꯝꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯐꯤ ꯁꯨꯕꯁꯨ ꯂꯣꯏꯔꯦ ꯐꯤ ꯐꯧꯔꯝꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯗꯨꯛ ꯊꯥꯎꯃꯩ ꯍꯥꯟꯅ ꯊꯥꯗꯣꯛꯑꯦ ꯗꯨꯛ ꯊꯥꯎꯃꯩ ꯍꯥꯟꯅ ꯊꯥꯗꯣꯛꯑꯦ ꯂꯥꯏ ꯈꯨꯔꯨꯝꯃꯕꯒꯤꯅꯤ ꯂꯥꯏ ꯈꯨꯔꯨꯝꯃꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯤ ꯐꯧꯗ꯭ꯔꯕꯅꯤ ꯐꯤꯁꯦ ꯁꯨꯔꯒ ꯂꯩꯔꯤꯕ ꯐꯧꯗ꯭ꯔꯤ ꯑꯩꯔꯨꯖ ꯃꯥꯏꯊꯔꯒ ꯍꯥꯟꯅ ꯗꯨꯛ ꯊꯥꯎꯃꯩꯗ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯐꯤ ꯐꯧꯔꯨꯗꯣꯏꯅꯤ ꯍꯧꯖꯤꯛ ꯅꯥꯎꯕꯁꯦ ꯈꯣꯛ ꯇꯧꯁꯜꯂꯦ ꯗꯗꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯏꯅꯦꯝꯕꯣꯛꯁꯨ ꯑꯗꯨꯝ ꯄꯥꯅꯕꯗ ꯑꯗꯨꯝ ꯊꯕꯛꯇꯣ ꯆꯤꯜꯂꯦ ꯑꯗꯨꯅ ꯅꯥꯎꯕꯁꯦ ꯄꯣꯠꯁꯜꯂꯦ ꯍꯧꯖꯤꯛꯅ ꯅꯥꯎꯕ ꯄꯣꯠꯁꯜꯂꯒ ꯐꯤ ꯐꯧꯔꯨꯔꯁꯦ ꯐꯧꯔꯨꯒꯦ ꯅꯪ ꯉꯥꯛꯇꯪ ꯄꯥꯏꯔꯝꯃꯣ ꯁꯤꯗ ꯂꯩꯔꯦ ꯐꯤꯁꯦ ꯁꯨꯔꯒ ꯊꯝꯃꯝꯕ ꯐꯧꯗꯣꯛꯗ꯭ꯔꯕꯅꯤ ꯅꯥꯎꯕꯁꯦ ꯈꯣꯛ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯆꯤꯆꯤ ꯌꯥꯅꯟꯕ ꯐꯤꯔꯣꯟꯁꯤꯡꯁꯤꯁꯨ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯆꯤꯡꯗ ꯑꯣꯏꯅ ꯐꯧꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯂꯩꯌꯦꯕ ꯑꯗ ꯑꯩꯅ ꯐꯧꯔꯦ ꯁꯨꯃꯥꯏꯅ ꯐꯧꯔꯦꯀꯣ ꯑꯉꯥꯡꯒꯤ ꯐꯤ ꯃꯆꯥ ꯉꯥꯛꯇ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯕꯨꯛꯇ ꯃꯤ ꯂꯧ ꯂꯤꯡꯉꯦ ꯁꯤ ꯉꯥꯏꯍꯥꯛ ꯀꯨꯝꯊꯔꯨꯒꯦꯅ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯉꯁꯤ ꯀꯅꯥꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯦ ꯉꯔꯥꯡ ꯇ꯭ꯔꯦꯛꯇꯔ ꯇꯛꯑꯦ ꯂꯧꯕꯨꯛꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣই ꯂꯧ ꯂꯤꯡꯉꯦ ꯂꯤꯡꯍꯜꯂꯤꯅ ꯁꯤ ꯀꯨꯝꯊꯔꯨꯒ ꯆꯨꯈꯟ ꯑꯃꯅꯤꯇꯪ ꯂꯤꯡꯕ ꯌꯥꯎꯔꯨꯒꯦꯅ ꯇꯧꯕ ꯌꯨꯝꯒꯤ ꯃꯤꯅ ꯂꯤꯡꯉꯗꯤ ꯀꯩꯅꯣ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯍꯥꯟꯅ ꯑꯗꯨꯅ ꯌꯥꯎꯔꯨꯒꯦꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯩ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩ ꯃꯥꯅ ꯌꯦꯡꯉꯨ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯐꯧꯔꯤꯕ ꯄꯣꯂꯥꯡꯈꯣꯛꯁꯦ ꯁꯤꯒ ꯇꯣꯡꯉꯝꯃꯦ ꯑꯍꯥꯟꯕ ꯁꯤꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯀꯨ ꯑꯣꯏ ꯃꯥꯜꯂꯦ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯆꯤꯆꯦꯁꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯅ ꯈꯣꯛ ꯇꯧꯁꯜꯂꯦ ꯃꯃꯥꯅ ꯈꯣꯛ ꯄꯣꯔꯒꯦ ꯑꯗꯣ ꯇꯥꯔꯦ ꯃꯃꯥꯅ ꯈꯣꯛ ꯇꯧꯁꯜꯂꯦ ꯑꯩꯈꯣꯏꯗꯤ ꯐꯤ ꯐꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯎꯔꯅꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯉꯁꯤ ꯏꯅꯦꯝꯕꯣꯛꯅ ꯇꯧꯕꯤꯈ꯭ꯔꯦꯕ ꯑꯩ ꯁꯣꯟꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯔꯤꯅꯤꯅꯦ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯥꯏꯁꯦ ꯀꯩ ꯊꯕꯛꯅꯣꯗꯤ ꯍꯥꯏꯕ ꯃꯤꯅ ꯎꯕꯗꯗꯤ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣꯗꯤ ꯍꯥꯏꯕ ꯑꯗꯨꯝ ꯇꯨꯛꯇꯥꯛ ꯏꯃꯨꯡ ꯂꯣꯏꯁꯟꯕꯒ ꯇꯩꯕꯒ ꯁꯦꯡꯕꯒ ꯇꯧꯕꯗ ꯑꯗꯨꯝ ꯃꯇꯝꯁꯦ ꯆꯠꯈꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯀꯁꯦ ꯑꯉꯥꯡꯒꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯕꯅꯤ나 ꯂꯥꯏ ꯁꯦꯕꯥ ꯑꯃ ꯂꯣꯏꯔꯛꯄꯗ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯗꯨ ꯂꯧꯁꯨ ꯂꯤꯡꯉꯤꯅ ꯃꯤ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯉꯁꯤꯗꯤ ꯏꯅꯦꯝꯕꯣꯛꯅ ꯇꯧꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯆꯥꯎꯔꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯦ ꯐꯤ ꯁꯨꯅ ꯐꯧꯗꯣꯛꯄꯁꯨ ꯂꯣꯏꯔꯦ ꯃꯅꯤꯡ ꯃꯌꯥ ꯁꯤꯠꯄ ꯁꯦꯡꯕ ꯇꯩꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯀꯥꯔꯄꯦꯠ ꯀꯩꯀꯥ ꯂꯣꯏ ꯇꯩꯊꯣꯛꯑꯦ ꯃꯥꯡꯒꯣꯟ ꯇꯩꯊꯣꯛꯑꯦ ꯂꯣꯏꯅ ꯊꯕꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯟꯁꯀꯤ ꯆꯥꯔꯅꯤ ꯑꯗꯨꯒ ꯐꯦꯡꯉꯒ ꯂꯟꯁꯀꯤ ꯇꯧꯔꯅꯤ ꯑꯗꯣ ꯂꯟꯁ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯈꯪꯗ꯭ꯔꯤ ꯀꯔꯤ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯞꯄꯨꯔꯦ ꯑꯩꯈꯣꯏ ꯂꯝꯁꯦ ꯆꯥꯎꯗꯤ ꯆꯥꯎꯕꯅꯤ ꯐꯖꯅ ꯑꯩꯈꯣꯏ ꯔꯤꯌꯥꯁꯦ ꯆꯨꯝ ꯍꯤꯡꯒꯣꯜ ꯂꯩꯍꯧꯔꯦ ꯃꯃꯥꯅ ꯈꯣꯛ ꯄꯨꯁꯜꯂꯦ ꯉꯁꯤꯗꯤ ꯗꯗꯥ ꯍꯣꯏ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯦꯕ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯃꯤꯕꯨꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜ ꯀꯥꯟꯅꯈ꯭ꯔꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀ ꯑꯩꯒ ꯏꯆꯦꯃꯟꯒꯇ ꯑꯩꯈꯣꯏ ꯃꯔꯤꯗ ꯂꯩꯍꯧꯔꯦꯕ ꯑꯉꯥꯡ 8 ꯑꯣꯏ ꯃꯥꯜꯂꯦ ꯑꯉꯥꯡꯁꯦ ꯏꯆꯦꯃꯟꯒꯤ 2 ꯑꯩꯒꯤ 3 5 ꯏꯅꯥꯅꯨꯒ 3 ꯏꯅꯝꯃꯩ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ 3ꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ 3ꯁꯦ ꯁ꯭ꯀꯨꯜ ꯂꯣꯏꯅ ꯆꯠꯈ꯭ꯔꯒꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗ ꯉꯥꯏꯍꯧꯔꯤ ꯍꯦꯛꯇ ꯑꯗꯨꯅ ꯑꯇꯣꯝꯕꯁꯦ ꯄꯥꯏꯕꯤꯅꯕ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯍꯦꯛꯇ ꯃꯤ ꯌꯥꯝꯃꯁꯨ ꯂꯣꯏꯅ ꯑꯣꯟ ꯇꯧꯒꯦ ꯚꯣꯜꯇꯦꯖ ꯌꯥꯎꯔꯝꯗꯦ ꯀꯥꯔꯦꯟꯁꯤꯁꯨ ꯍꯛꯁꯨ ꯆꯨꯝ ꯍꯣꯏ ꯃꯖꯥꯛ ꯂꯩꯗꯅ ꯐꯥꯁꯤꯅ ꯏꯔꯣꯜꯂꯝꯃꯦ ꯆꯠꯅꯤ ꯏꯔꯣꯟꯕꯒ ꯌꯣꯡꯆꯥꯛ ꯉꯧꯕꯒ ꯉꯥꯔꯤꯒ ꯇꯧꯔ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤ
Mà sen nào có chắc bây giờ kìa. Có mà mắm cha ra nè. Sao cô đã làm vậy? Mai bố cầm giấy chân để đây vậy. Mai thì thấy không? Mua lên giờ lửa đã đẩy vậy. Nó không một lắm. Mà bắt đầu chọc thì massage cho nhìn vào đây nè. Hả? Nhưng bãi bởi thế rồi, người ta nói lên mình. Ngay này massage cho nhìn. Nói vậy nhỉ? Warm được. Nó chậm ngu rồi. Nông sản mang ngầu đấy. Mà cần nạ luôn mà mẹ lại bảo yêu cái gì nè. Lá chặt nha mà tổ lên cha rồi. Mà bụng thật nó cha bằng người hào. Nhưng nếu cha thấy lưu sân này bà sẽ giàu vậy bạn. Hơi cha thấy lưu sân để cha đừng cha. Cha đúng cha thì thấy bạn. Cha đúng là puri ama kaya ma. Đúng tara cha mình là đúng cha của mình có sai bạn. Ini cha yam thì đấy. Cha cha mà thằng này được. Ini mau tapi keren ha. Ini mau đâu vậy? Ini đâu cái này? Ini trai học phải biết rồi. Mà chưa là gì? Còn nếu mà chưa là gì thì ngang vậy. Nhưng mà họ tôi được cô mẹ bạn. Mới school chắc khi bắt tay mình như vậy. Mà bắt tay mình ra ngoài. Lên mua sản đấy. Mà khi phòng ở đi đúng thì thấy được là quay trái là gì đó mà coi như vậy. Mà khi ba hôm nào mà tụi mình mà좀 tay thiền cái kia ra cái bắt tao lấy đúng. Mà khi ba cái nón này cái ngâm một ôn này là mình nằm tàu đúng mà cứ tôi đúng bằng một đôi mi già mày nè thì ngày đây nó xì đi này mà nằm quắm thao tàu đó là mà mình thao tàu cũng ra đấy 좀 묻으니 맞아 이제 thao quá nào 좀 rồi đấy nó làm cũng 좀 đẹp như vậy cũng khai bàn ấm bầu 좀 đi đang nhìn mà tụi mình cũng khai bàn ấm bầu 좀 đi mà tụi mình Manipur jangan kan catnya ni. Kalau mereka saja Manipur salah ngomong. Jauh mbak. Ini, apa ni jauh mbak. Ngari jauh dah. Sao rồi nè. Chào mama cái collection của nó rất lâu rồi. Như vậy mình bây giờ chắc chắn khá mình. Lâu rồi là đẹp hơn nhưng mà cái gì cũng có rồi. Có con. Cô bình đầm tăng thêm mình là khăn lì không được. À sao để thùng rồi đó. Thôi nhưng mà cái của bố nhá. Mình bố bình đầm đó. Krum nama pura kan ini. Mana bodoh. Nah, bodoh ni lah. Aku nak krum ya.
ꯅꯠꯇ꯭ꯔꯗꯤ ꯃꯤ ꯌꯥꯝꯒꯅꯤ ꯏꯆꯥꯅꯨꯄꯥ 2 ꯏꯆꯥꯅꯨꯄꯤ 1 ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯂꯣꯏ ꯄꯨꯔ ꯆꯠꯀꯦ ꯇꯧꯔꯤꯅꯦ ꯍꯟꯗꯛ ꯑꯃꯨꯛ ꯆꯠꯄꯗꯗꯤ ꯂꯣꯛꯇꯥꯛꯀ ꯒꯣꯕꯤꯟꯗꯒ ꯑꯝꯇꯪ ꯑꯩꯒ ꯂꯣꯛꯇꯥꯛꯇꯤ ꯆꯠꯇꯦ ꯑꯩꯈꯣꯏꯗ ꯑꯣꯏꯁꯨ ꯂꯥꯞꯄꯦꯅ ꯆꯠꯇ꯭ꯔꯦꯕ ꯂꯣꯛꯇꯥꯛꯁꯦ ꯀꯃꯦꯔꯥ ꯂꯧꯔꯥ ꯑꯃ ꯑꯩꯈꯣꯏꯗꯩꯁꯨ ꯊꯥꯡꯃꯩꯕꯟꯗꯩꯁꯨ ꯈꯔ ꯂꯥꯞꯄꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯆꯠꯇ꯭ꯔꯤ ꯑꯗꯨꯒ ꯒꯣꯕꯤꯟꯗꯗꯤ ꯆꯠꯂꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯀꯩꯅꯣꯅꯦꯕ ꯊꯥꯡꯃꯩꯕꯟꯗꯅꯦꯕ ꯃꯣꯏ ꯂꯩꯗꯣ ꯊꯥꯡꯃꯩꯕꯟ ꯂꯧꯔꯦꯟꯄꯨꯔꯦꯟ ꯂꯩꯀꯥꯏ ꯑꯗꯨꯒꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯗꯣ ꯑꯗꯨꯅ ꯒꯣꯕꯤꯟꯗꯗꯤ ꯑꯗꯨꯝ ꯅꯛꯏꯌꯦꯅ ꯆꯠꯂꯦ ꯂꯣꯛꯇꯥꯛꯁꯦ ꯂꯥꯞꯄꯦꯅ ꯆꯠꯇ꯭ꯔꯤꯕ ꯃꯌꯥꯝ ꯁꯨꯝꯅ ꯐꯔꯛ ꯇꯥꯅ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯔꯦ ꯑꯝꯇꯪꯗꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯍꯟꯗꯛꯇꯤ ꯆꯠꯀꯗꯕ ꯌꯥꯝ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯄꯤꯖ ꯄꯤꯊꯛ ꯈꯔ ꯆꯠꯂꯅꯤ ꯌꯥꯝꯃꯤ ꯄꯤꯖ ꯄꯤꯊꯛ ꯆꯠꯀꯗꯕꯁꯦ ꯂꯝ ꯀꯣꯏꯕ ꯈꯨꯟꯗꯅ ꯀꯣꯏꯕ ꯍꯥꯏꯕ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯄꯤꯛꯏ ꯑꯩꯒꯤꯁꯨ ꯑꯁꯤꯒ ꯆꯠꯇꯣꯏꯁꯦ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯆꯠꯇꯣꯏꯅꯦ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯄꯥꯔꯁꯟꯅꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯄꯥꯔꯁꯟꯅꯤ ꯑꯗꯨꯅ ꯑꯉꯝꯕ ꯈꯔꯗꯤ ꯄꯨꯔꯒ ꯑꯩ ꯃꯥꯒꯤ ꯄꯤꯖ ꯄꯤꯊꯛ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩ ꯑꯉꯝꯕꯀꯣ ꯃꯥꯁꯨ ꯈꯪꯒꯅꯤ ꯑꯩꯒꯤꯀꯩꯅꯣ ꯇꯧꯖꯕ ꯈꯔꯗꯣ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯒꯅꯦꯅ ꯈꯜꯂꯦꯕ ꯑꯩꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯏꯁꯄꯤꯁꯦꯜꯅꯦꯕ ꯃꯥꯁꯦ ꯃꯥꯅ ꯑꯩꯒꯤ ꯀꯃꯥꯏꯅ ꯑꯋꯥꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯑꯗꯨꯃ ꯑꯩꯒꯤ ꯋꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯦꯕ ꯑꯗꯣ ꯃꯃꯤꯡꯗꯤ ꯍꯥꯏꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯛꯑꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯥꯏꯈꯤꯔꯣꯏꯒꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯖꯍꯥꯡ ꯑꯃꯗꯣꯈꯔ ꯄꯨꯔꯒ ꯆꯠꯀꯅꯤ ꯅꯦꯝꯕꯣꯛꯅ ꯀꯩꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯩ ꯈꯜꯂꯒ ꯂꯩꯔꯕꯅꯦ ꯍꯧꯒꯠꯂꯒ ꯍꯥꯎꯔꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯏꯅꯦꯝꯕꯣꯛꯇ ꯑꯩꯅ ꯍꯪꯕ ꯑꯗꯣ ꯃꯥ ꯉꯁꯥꯏ ꯉꯥ ꯈꯔ ꯐꯥꯔꯝꯃꯤ ꯂꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯉꯥ ꯐꯥꯏ ꯍꯥꯏꯕ ꯌꯥꯔꯦ ꯅꯨꯡꯇꯤꯒꯤ ꯈꯖꯤꯡ ꯈꯔ ꯑꯗꯩꯗꯤ ꯋꯥꯏꯈꯨ ꯈꯔ ꯈꯖꯤꯡꯈꯔ ꯋꯥꯏꯈꯨ ꯈꯔ ꯄꯨꯊꯤ ꯈꯔꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯐꯥꯏ ꯉꯥꯃꯨ ꯐꯅꯥꯒ ꯌꯥꯎꯔꯦꯅꯦ ꯃꯥꯏꯁꯦ ꯑꯁꯤꯒ ꯄꯥꯟ ꯇꯥꯜꯂꯨꯒꯦ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤꯅꯤꯀꯣ ꯑꯗꯨ ꯄꯨꯊꯤ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯄꯥꯟ ꯈꯔ ꯇꯥꯜꯂꯨꯔꯒꯦ ꯀꯩꯅꯣ ꯇꯧꯗꯦ ꯁꯤꯗ ꯃꯌꯦꯛ ꯁꯦꯡꯗꯦ ꯏꯃꯨꯡꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯦ ꯀꯩꯅꯣꯁꯦ ꯄꯥꯟ ꯈꯔ ꯇꯥꯜꯂꯨꯔꯒꯦ ꯑꯗꯨꯒ ꯄꯥꯟꯒ ꯍꯧꯖꯤꯛꯀꯤ ꯉꯥꯈꯥ ꯈꯖꯤꯡ ꯄꯨꯊꯤ ꯄꯨꯅꯥꯏ ꯈꯔ ꯑꯗꯨꯒ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯅꯤ ꯉꯁꯤꯒꯤ ꯂꯟꯁꯁꯦ ꯄꯥꯟ ꯇꯥꯟꯕ ꯆꯠꯈ꯭ꯔꯦꯅꯦꯕꯣ ꯑꯩ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯦ ꯁꯤ ꯑꯩꯈꯣই ꯍꯤꯡꯒꯣꯜ ꯆꯠꯄꯩ ꯂꯝꯕꯤꯅꯤ ꯆꯦꯃꯟ ꯐꯤ ꯁꯨꯔꯤꯌꯥꯗ ꯑꯩꯗꯤ ꯐꯤ ꯁꯨꯅ ꯂꯣꯏꯈ꯭ꯔꯦ ꯍꯤꯡꯒꯣꯜ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯕꯣꯉꯥ ꯂꯩꯔꯦ ꯀꯥꯐꯩ ꯃꯔꯥꯡ ꯀꯥꯏꯔꯅꯤ ꯍꯤꯡꯒꯣꯜꯁꯦ ꯖꯪꯒꯜ ꯂꯣꯜꯂꯦ ꯐꯅꯦꯛ ꯀꯧꯈꯠꯂ ꯀꯥꯐꯩ ꯆꯦꯅ ꯀꯧꯈꯠꯍꯜꯂꯤꯅꯦ ꯇꯥꯟꯊꯣꯔꯛꯑꯗꯤ ꯁꯣꯟꯗ ꯂꯪꯊꯣꯔꯛꯑꯣ ꯑꯩ ꯍꯥꯞꯆꯟꯒꯦ ꯀꯥꯐꯩ ꯆꯤꯛꯀꯅꯦꯅ ꯑꯩ ꯃꯟꯒꯦ
ꯄꯥꯟꯁꯦ ꯌꯥꯝ ꯇꯥꯗꯦꯗ ꯅꯠꯇ꯭ꯔꯥ ꯄꯥꯝꯕꯤꯕ ꯎꯗ꯭ꯔꯤꯁꯦ ꯎꯗ꯭ꯔꯦꯅꯦ ꯄꯥꯝꯕꯤꯒ ꯎꯍꯧꯗ꯭ꯔꯦꯅꯦ ꯀꯨꯝꯁꯤ ꯁꯥꯔ ꯆꯥꯏꯍꯧꯗꯗꯅꯦ ꯐꯖꯅ ꯑꯣꯏꯍꯧꯗ꯭ꯔꯦ ꯄꯥꯟꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯕ ꯃꯅꯥꯎꯁꯦ ꯐꯗꯤ ꯑꯗꯨꯝ ꯐꯖꯩꯌꯦ ꯃꯅꯥꯎꯗ ꯐꯖꯩꯗꯧ 나버시네 빤가 다닌데다 hꯧꯖꯤꯛ ꯄꯥꯟ ꯇꯥꯜꯂꯨꯕꯗꯣ ꯏꯅꯦꯝꯕꯣꯛ ꯑꯩꯈꯣꯏꯅꯤ ꯇꯥꯜꯂꯨꯕ ꯄꯥꯟꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯝꯊꯣꯔꯛꯑꯦ ꯃꯟꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯟꯊꯧꯗ ꯄꯤꯔꯗꯣꯏꯅꯦ ꯃꯉꯣꯟꯗ ꯈꯔ ꯃꯟꯕꯤꯔꯛꯑꯣ ꯍꯥꯏꯅꯦ ꯑꯩꯅ ꯈꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯉꯥꯁꯨ ꯃꯟꯗ꯭ꯔꯤ ꯀꯥꯕꯣꯟ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯏꯅꯦꯝꯕꯣꯛꯇ ꯍꯧꯔꯛꯑꯦꯕꯀꯣ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯆꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦꯅ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯀꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯣ ꯂꯧꯒꯦꯅ ꯃꯥꯏ ꯗ꯭ꯔꯦꯁꯇꯣ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯁꯦꯠꯍꯜꯂꯦꯕ ꯑꯗꯣ ꯔꯦꯗꯤꯃꯦꯗꯇꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯇꯨꯗꯦꯕ ꯑꯗꯨꯝ ꯔꯦꯗꯤꯃꯦꯗꯇꯣ ꯀꯥꯕꯣꯟꯁꯇ ꯐꯪꯉꯦꯕ ꯕꯔꯒꯥꯔꯗ ꯐꯪꯗꯦ ꯑꯩꯈꯣꯏ ꯁꯤ ꯕꯖꯥꯔꯁꯤꯗ ꯐꯪꯗꯦꯕ ꯑꯗꯨꯒꯤ ꯀꯥꯕꯣꯟꯁꯇ ꯑꯩꯁꯨ ꯌꯥꯎꯍꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯈꯪꯗꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯅꯪꯉꯝꯃ ꯄꯨꯡ 2:30 ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯅꯪꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯄꯥꯗ ꯍꯪꯅꯔꯒ ꯆꯠꯀꯦꯅ ꯇꯧꯏꯅꯦ ꯍꯥꯏꯔꯒ ꯆꯠꯀꯦꯅ ꯇꯧꯏꯅꯦ ꯍꯪꯉꯒ ꯑꯗꯨꯗꯤ ꯄꯄꯞ ꯆꯥꯛ ꯊꯣꯡꯔꯁꯦ ꯉꯥꯃꯨ ꯈꯔ ꯂꯩꯌꯦ ꯑꯗꯨ ꯉꯥꯃꯨꯗꯨꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯉꯥꯃꯨ 4ꯈꯛ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯈꯖꯤꯡ ꯄꯨꯊꯤ ꯇꯧꯔꯒ ꯄꯥꯟꯁꯦ ꯌꯨꯝꯗꯒꯤ ꯇꯥꯜꯂꯨꯔꯦ ꯑꯗꯨꯒ ꯁꯤ ꯊꯣꯡꯖꯜꯂꯅꯤ ꯑꯩ ꯉꯥꯃꯨꯒ ꯉꯥꯃꯨ ꯐꯣꯅꯥꯅꯦ ꯑꯃꯁꯦ ꯀꯟꯅ ꯇꯛꯈꯥꯏꯔꯅꯤ ꯑꯗꯨꯒ ꯄꯤꯖꯔꯅꯤ ꯉꯥꯃꯨꯁꯦ ꯃꯔꯨꯝꯁꯨ ꯆꯥꯎꯔꯦ ꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯖꯔꯅꯤ ꯆꯥꯛ ꯑꯄꯦꯠꯄꯗꯣ ꯆꯥꯗꯦ ꯈꯪꯉꯕ ꯁꯦ ꯏꯄꯤꯛ ꯄꯤꯛꯉꯩꯒꯤ ꯆꯥꯛ ꯑꯄꯦꯠꯄꯗꯣ ꯆꯧꯕꯤꯗꯣ ꯆꯥꯗꯦꯕ ꯑꯗꯨꯁꯦ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯁꯤ ꯑꯣꯏꯅ ꯆꯥꯏ ꯑꯩꯈꯣই ꯆꯥꯔꯤ ꯆꯥꯛꯁꯦ ꯁꯨꯝꯅꯦ ꯈꯔ ꯇꯛꯈꯥꯏꯔ ꯇꯧꯔ ꯑꯗꯨꯝ ꯄꯤꯖꯕ ꯆꯥꯏ ꯁꯤꯒ ꯂꯩꯔꯦ ꯄꯥꯟ ꯊꯣꯡꯕꯗꯨꯅ ꯃꯍꯤ ꯈꯔ ꯌꯥꯝ ꯍꯥꯞꯄꯒ ꯁꯧꯍꯜꯂꯤꯅꯤ ꯃꯨꯟꯅꯕꯒꯤ ꯑꯃꯨꯛꯇ ꯍꯥꯞꯆꯜꯂꯦ ꯃꯍꯤꯁꯦ ꯑꯗꯨꯒ ꯄꯤꯖꯔꯅꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯄꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯅꯣꯡꯁꯦ ꯆꯨꯔꯣꯏꯗ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯅꯣꯡꯁꯦ ꯆꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯆꯨꯗ꯭ꯔꯦ ꯅꯨꯡꯁꯥꯗꯤ ꯁꯥꯗꯣꯔꯛꯑꯦ ꯐꯤꯗꯤ ꯀꯪꯍꯧꯔꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯅꯤ ꯑꯗꯩꯁꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯅꯤ ꯑꯗꯩꯁꯦ ꯇꯨ ꯎꯕꯅꯦ ꯑꯩꯈꯣꯏꯁꯦ ꯈꯤꯔꯀꯤꯗꯩ ꯑꯗꯨꯝ ꯎꯏ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯁꯦ ꯍꯜꯂꯛꯑꯦ ꯃꯥ ꯑꯝꯇ ꯃꯦꯒꯥ ꯊꯣꯛꯄꯅꯤ ꯃꯦꯒꯥ ꯊꯣꯛꯏꯁꯨꯔꯕ ꯃꯦꯒꯥ ꯊꯣꯛꯄꯅꯤ ꯐꯖꯅ ꯀꯥꯊꯣꯛꯄꯅꯤ ꯃꯥ ꯆꯥꯛ ꯄꯞ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯏꯅꯝꯇꯣꯟ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯣꯏꯁꯟꯗ꯭ꯔꯤꯕ ꯂꯣꯏꯁꯤꯜꯂꯣꯏ ꯑꯗꯨꯒꯤ ꯄꯞ ꯂꯣꯏꯁꯜꯂꯦ ꯒꯥꯔꯤ ꯐꯨꯜꯅꯤ ꯆꯠꯇꯣꯏꯁꯦ ꯒꯥꯔꯤ ꯄꯣꯛꯈꯥꯏꯔꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯆꯠꯂꯅꯤ ꯏꯆꯦ ꯃꯟꯖꯨ ꯃꯣꯏ ꯀꯀꯥꯗ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯆꯠꯂꯅꯤ ꯑꯗꯩꯗꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯏꯅꯝꯇꯣꯟ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯤ ꯌꯥꯝꯃꯤ ꯆꯠꯇꯣꯏꯁꯦ ꯒꯥꯔꯤ ꯄꯣꯛꯈꯥꯏꯔꯅꯤ ꯑꯗꯣ ꯀꯥꯕꯣꯟꯁꯇꯧ ꯆꯠꯂꯨꯒꯦ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯃꯥꯏ ꯇꯧꯕ ꯗ꯭ꯔꯦꯁꯁꯦ ꯌꯦꯡꯉꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯟꯊꯧꯅ ꯂꯩꯕꯤꯔꯛꯄ ꯗ꯭ꯔꯦꯁꯇꯨꯅꯤ ꯇꯨ ꯑꯩꯈꯣꯏ ꯁꯦꯠꯂꯦ ꯇꯨ ꯐꯖꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯟꯗꯧꯅ ꯅꯍꯥꯟ ꯃꯦꯇ꯭ꯔꯣꯗꯒꯤ ꯂꯩꯔꯛꯄ ꯗ꯭ꯔꯦꯁꯇꯨꯅꯦ ꯍꯧꯖꯤꯛ ꯁꯦꯠꯄꯤꯔꯒ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯀꯥꯕꯨꯡ ꯆꯠꯇꯣꯏꯅꯤ ꯒꯥꯔꯤ ꯂꯥꯛꯑꯦ ꯃꯤ ꯄꯨꯔꯥ ꯀꯩꯅꯣ ꯐꯨꯜꯅꯤ ꯆꯠꯂꯤꯁꯦ ꯈꯥꯏꯔꯦ ꯑꯩꯈꯣꯏꯅ ꯑꯃꯁꯨ ꯆꯠꯇꯣꯏꯅꯤ fully kan hema mang lo tuh ya kira. Koi buang mang lo tuh ya. Juga. Nah, saya kita sah
บ่ไอ้คนได้กินเนี่ยดิซ่าสวยเลยเนี่ยตัวจ่าตัวนั้นตัว Là นี้ nó ตั có ว số gì bắt 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 lại chẳng trên đây nè cũng có ร้านนี้ตัวแหละ bây giờ mà chắc thi mà rồi là mình chúc mà chắc thi mà là hay rất là là kỳ còn đó là đây ไอ้นี่เนี่ยมาดูก่อนขัดเองให้มาดูก่อนจะทีนี้ขัดเอง chắc thi mà chắc thi mà chắc phải chết đi นี่มายังตาไทยนี่มาดูก่อนนี่มันจะเป็นจะดีได้กว่า là nấu trong một nồi đấy chẳng mà nấu vào đó thì là น้ำ nấu หน้าดีประมาณนั้น Wala nang manindaling mo madro. Manindaling mo madro. Yan mong pag-anta eh. Hayda na chol le loin. Kabungan sa pada pong chol eh. Ang student may amo sila loy lay dito. Beng yaw re masakar ho. Kabungan siya re nung di am kanta ito. Wala na nabos ito. Wala na chum wala na nabos. Ang galing. Ako'y tumbahaw gat. Tumhaw la mana kay danay lay dami siya jing. Ururu lay na. Kay danay na lay dami Cebu hay na. Ka jing ito. Kay danay lay dami Cebu. Chalo biyan pa dara mana mami long lay dami. Ano yun ito? Kaya ako'y tay ma. Ada? Macam apa jadi? Untuk sangnya. Ay tiara. Nak ikan tu ada plazo ah. Plazo le itu. Kita kerja no. Customer ni. ôi ui đi ra thế này kẹt rồi Boy pa ni size. Ha? chú đến đây thì lăng này Yung boom na isang doon mga dito. Dito de. nghe nghe Mungkin sih selalu gitu ini sekolah sekarang. Ah long pen ek tado. PBM scholar. Coffee color. Ha, 34 inch long pen de. Oh. Una program Mulera ni bande kada dio. inci tuh kan jangan program Porte gudu sana na gudu na ba udah le do chap cha se le hoje. Yam chao ni. Ra ngau ba ngau di ngau ba. Ano wala ni? Sandal na su dai sang ra ngau de. Itu sandal ni situ. Coffee color ini tuh sadawu kita lagi sada pura sadawu ini nah mana Ako sada. Ako ni alada. Ako ni alada. Ah, hago do. Kejaran. Potong apa? Potong lagi na jaga tayo na. kaga tuh ngau jere kan Ito. Ano ka kana sana dito siya ko patoy no bisu ako tay maso. Ako tay maso sana siyang no yung. kan begitu mas aja asang basira asang masukin lagi lah itu blouse ta kita blouse ko tuh pada dam Punta. 250. jadi mana nggak dumpang Lebih ba, karang kan lagi na. jadi juga Tahu mal. Tahu jauh sini orang jauh. Kita saja apa? satir kapur saja. ini Na na. dari gua Oh, green Oh, green green. siti hekala ekrong lagi ni. Na pula. Khali jang ba, khali masuk magi Oh, dia thogam. ekrong. Na lili puri to ka sana re dudi. Lagi. Puri tu bagi, puri tu na bagi na. Lau gen tay ni. Jum da dum lit na ba ne? Puri tu ga na tay ni. Ani jum da lit na ba suti puri tu na ba do. Puri tu na bagi. Ugun dia kulit mana? Ay Ini lau apa gen. yang di sini ni? Sab buy kori dise. Ay han bada card han do re. Nam to noi po lai lam tri. Ui ko bok ti pham gare tu manung da. Jelo da khara mang ka khalla te chu. Khalla. Ah, jiro itu jalan mana ni? Orang ni juga. Kali ya. Ta ni ka ki ya. Tu nap ki ne. napo napta kan ngai tere Ni kore. akhirnya pau saya ba ko tengi mama ya da hanam jali ne
bye bye Untuk kayo na nagkalikutan mo sa Sana tabag suning araw ya itu. di ko naman mapusi kumain tayo no ne bye bye siya mami si khayal taw de bye bye si changan ni hoji changi lambida ni andi dagi khongna changi se dinner gi oina se tawrani nga lawre bazar chalubaduga raw oina lawre se chamdokgi angde lawthokpa tangai asi oina tawrani dinner di ado ai video se ma matang se lo sinjarage bye bye